ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯄꯟꯊꯧꯂꯤꯛꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯄꯟꯊꯧꯂꯤꯛꯂꯝꯅ ꯂꯦꯞꯇꯅ ꯁꯥꯟꯅꯖꯔꯛꯄ ꯋꯥꯔꯤ ꯄꯔꯤꯡꯗ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯤ꯫ ꯑꯩꯗꯤ ꯍꯥꯏꯈꯤꯗꯦ ꯃꯔꯤꯁꯨꯕ ꯁꯔꯨꯛ꯫ ꯉꯁꯤꯒꯤ ꯃꯔꯤꯁꯨꯕ ꯁꯔꯨꯛ ꯑꯁꯤ ꯇꯥꯕꯤꯔꯒ ꯀꯔꯤ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯣ ꯄꯨꯟꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯦꯘꯗꯣ ꯅꯨꯄꯤꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯊꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯤꯗꯨꯕꯨ ꯌꯥꯝꯅ ꯈꯣꯏꯔꯥꯡꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯉꯥꯏꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯈꯤꯕ ꯃꯐꯝꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯄꯨꯡ 4 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯀꯥꯔ ꯑꯃ ꯊꯧꯔꯒ ꯂꯥꯛꯈꯤ꯫ ꯃꯦꯘꯗꯣ ꯅꯨꯄꯤꯗꯨꯅ ꯀꯥꯔ ꯑꯗꯨ ꯊꯧꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯗ ꯃꯤꯍꯨꯟ ꯌꯥꯝꯅ ꯆꯣꯡꯉꯤ, ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯤ꯫ ꯅꯨꯄꯤꯗꯣ ꯃꯃꯥꯏꯗ ꯑꯉꯧꯕ ꯃꯥꯛꯁ ꯑꯃ ꯎꯞꯂꯒ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯂꯥꯛꯄꯅꯤ꯫ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯅꯨꯄꯤ ꯑꯗꯣ ꯃꯦꯘꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯂꯛꯏ꯫ ꯃꯦꯘꯗꯤ ꯃꯁꯛ ꯈꯪꯗꯕꯅ ꯈꯔꯗꯤ ꯀꯣꯏꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯇꯞꯅ ꯃꯦꯘꯗ ꯍꯥꯏꯔꯛꯑꯦ, "ꯗꯥ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ?" ꯃꯦꯘꯅ ꯈꯨꯝꯃꯦ, "ꯀꯨꯏꯗ꯭ꯔꯤꯗ, ꯉꯥꯛꯇꯪꯕꯨꯗꯤ ꯑꯣꯏꯔꯦ." ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ, "ꯈꯔ ꯉꯟꯅ ꯂꯥꯛꯀꯦ ꯇꯧꯕꯅꯦ, ꯌꯨꯝꯗ ꯊꯕꯛ ꯈꯤꯇꯪ ꯂꯩꯕꯗꯒꯤ ꯃꯇꯝ ꯆꯥꯅ ꯂꯥꯛꯄ ꯌꯥꯈꯤꯗ꯭ꯔꯦ, ꯁꯥꯎꯅꯨꯀꯣ." ꯃꯦꯘꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ, "ꯁꯥꯎꯗꯦꯗ, ꯅꯪꯅ ꯂꯥꯛꯂꯤꯁꯦ ꯌꯥꯝꯅ ꯍꯔꯥꯎꯔꯦ, ꯑꯩꯗꯤ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ, ꯂꯥꯛꯄꯤꯔꯣꯏꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ." ꯃꯦꯘꯗꯣ ꯌꯥꯝꯅ ꯊꯣꯠꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏ, "ꯗꯥ, ꯑꯩꯁꯤ ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯍꯥꯟꯅ ꯎꯈꯤꯕꯒꯨꯝ ꯇꯧꯕ꯭ꯔꯥ?" ꯃꯦꯘꯅ ꯍꯥꯏꯔꯛꯑꯦ, "ꯈꯪꯗꯦꯗ, ꯅꯪꯗꯤ ꯃꯥꯏꯗꯨꯗ ꯑꯉꯧꯕ ꯃꯥꯛꯁ ꯑꯃ ꯎꯞꯄꯅꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯁꯦꯡꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ." ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯑꯦ, "ꯑꯩ ꯂꯣꯛ ꯈꯔ ꯊꯨꯡꯕꯒꯤ ꯃꯥꯛꯁ ꯎꯞꯂꯛꯄꯅꯦ." "ꯃꯥꯛꯁ ꯎꯞꯂꯕꯁꯨ ꯗꯥꯅ ꯑꯩꯁꯦ ꯃꯁꯛ ꯂꯥꯛꯁꯤꯟꯕ ꯉꯝꯕ꯭ꯔꯥꯅꯦ?" ꯃꯦꯘꯅ ꯍꯥꯏꯔꯛꯑꯦ, "ꯈꯪꯗ꯭ꯔꯦꯗ, ꯀꯅꯥꯅꯣ ꯐꯖꯅ ꯈꯪꯕꯁꯨ ꯉꯝꯗ꯭ꯔꯦ. ꯑꯗꯣ ꯅꯪꯅ ꯉꯁꯤ ꯃꯤꯡ ꯍꯥꯏꯒꯅꯤ ꯍꯥꯏꯕꯗꯣ, ꯅꯪꯒꯤ ꯃꯤꯡꯗꯣ ꯍꯥꯏꯔꯨꯗꯅ." ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯑꯦ, "ꯃꯤꯡꯁꯨ ꯁꯛꯁꯨ ꯗꯥꯗ ꯄꯨꯟꯅ ꯇꯥꯛꯇꯣꯏꯅꯦ꯫ ꯗꯥ, ꯑꯗꯣ ꯗꯥꯁꯤ ꯈꯣꯡꯅ ꯂꯥꯛꯄ꯭ꯔꯥ, ꯂꯥꯏꯟꯗ ꯂꯥꯛꯄ꯭ꯔꯣ?" ꯃꯦꯘꯅ ꯍꯥꯏꯔꯛꯑꯦ, "ꯂꯥꯏꯟꯗ ꯂꯥꯛꯄꯅꯤ, ꯈꯣꯡꯅꯗꯤ ꯌꯥꯝ ꯂꯥꯞꯄꯦ, ꯀꯃꯥꯏ ꯂꯥꯛꯇꯣꯏꯅꯣ?" ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ, "ꯒꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯔꯒ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯗꯥ ꯍꯣꯏꯒꯤ ꯒꯥꯔꯤ ꯂꯩꯇ꯭ꯔꯣ ꯍꯥꯏꯁꯤꯕꯣ?" ꯃꯦꯘꯗꯣ ꯈꯨꯝꯐꯝ ꯈꯪꯗꯦ, ꯈꯔ ꯀꯧꯇꯛ ꯆꯠꯂꯦ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯑꯦ, "ꯗꯥ, ꯒꯥꯔꯤ ꯑꯃ ꯂꯩꯍꯜꯂꯣ. ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯨꯄꯤ ꯀꯣꯏꯔꯕꯗꯤ, ꯒꯥꯔꯤ ꯇꯣꯡꯗ꯭ꯔꯕꯗꯤ ꯃꯇꯝꯁꯤꯗ ꯆꯠꯅꯗ꯭ꯔꯕꯅꯦ. ꯃꯇꯨꯡꯗꯗꯤ ꯗꯥꯒ ꯑꯩꯒ ꯎꯅꯕ ꯂꯥꯛꯄꯗ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯒ ꯇꯣꯡꯂꯒ ꯂꯥꯛꯑꯣ." ꯃꯦꯘꯁꯨ ꯅꯨꯄꯤꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯅꯥꯄꯜ ꯇꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ, "ꯒꯥꯔꯤꯕꯨꯗꯤ ꯑꯩꯒꯤꯁꯨ ꯂꯩꯔꯅꯤꯗ, ꯅꯍꯥꯟꯋꯥꯏ ꯂꯩꯒꯗꯧꯔꯝꯕꯅꯦ. ꯑꯁꯨꯝ ꯊꯧꯕ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯂꯩꯒꯗꯕꯅꯦ. ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯃꯊꯪꯒꯤ ꯎꯅꯕ ꯂꯥꯛꯄꯗꯗꯤ ꯒꯥꯔꯤ ꯑꯃ ꯇꯣꯡꯂꯒ ꯂꯥꯛꯂꯒꯦ." ꯅꯨꯄꯤꯗꯨꯅ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ, "ꯐꯥꯒꯤ ꯇꯧꯕꯅꯤꯗ, ꯂꯩꯔꯨꯅꯨ. ꯗꯥ, ꯑꯩꯁꯦ ꯋꯥ ꯉꯥꯡꯕꯗ ꯉꯥꯡꯅꯤ ꯉꯥꯡꯂꯣꯏ ꯈꯪꯗꯕꯅꯦ, ꯁꯥꯎꯅꯨꯀꯣ." ꯃꯦꯘꯅ ꯍꯥꯏꯔꯛꯑꯦ, "ꯁꯥꯎꯗꯦꯗ." ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ, "ꯗꯥ, ꯗꯥꯅ ꯑꯩ ꯃꯁꯛ ꯈꯪꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯁꯛ ꯇꯥꯛꯂꯒꯦ. ꯑꯩꯒꯤ ꯃꯤꯡꯁꯦ ꯀꯔꯤ ꯀꯧꯔꯝꯗꯨꯕ ꯃꯥꯜꯂꯦ ꯗꯥ?" ꯃꯦꯘꯗꯣ ꯈꯔ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯝꯗꯧꯅ ꯈꯪꯗꯣꯏꯕ, ꯅꯪꯅ ꯇꯥꯛꯁꯨ ꯇꯥꯛꯇꯅ." ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯑꯦ, "ꯗꯥ, ꯑꯩꯒꯤ ꯃꯤꯡ ꯄ꯭ꯔꯤꯌꯥ ꯀꯧꯋꯦ, ꯃꯁꯛ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯨ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯎꯞꯂꯤꯕ ꯃꯥꯛꯁ ꯑꯗꯣ ꯂꯧꯊꯣꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯄ꯭ꯔꯤꯌꯥ ꯑꯣꯏꯔꯝꯃꯦ꯫ ꯄ꯭ꯔꯤꯌꯥ ꯑꯣꯏꯔꯝꯕꯗꯒꯤ ꯃꯦꯘ ꯇꯁꯦꯡꯅꯃꯛ ꯑꯉꯛꯄ ꯐꯥꯎꯏ꯫ ꯃꯍꯥꯛ ꯃꯃꯥꯏ ꯑꯗꯣ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯈꯩ
ꯇꯨꯃꯤꯠ ꯏꯀꯥꯏꯗꯨꯅ ꯅꯣꯟꯊꯈꯤ꯫ ꯄ꯭ꯔꯤꯌꯥꯅ ꯇꯞꯅ ꯍꯥꯏꯔꯛꯑꯦ, "ꯗꯥ, ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯒ ꯀꯔꯤꯒꯤ ꯅꯨꯄꯤꯒꯤ ꯂꯟ-ꯊꯨꯝꯕꯨ ꯌꯥꯝꯅ ꯆꯣꯞꯂꯤꯕꯅꯣ? ꯂꯟ-ꯊꯨꯝꯗ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯉꯥꯎꯔꯤꯕꯅꯣ? ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯈꯔꯁꯨ ꯂꯦꯝꯊꯣꯛꯅ ꯅꯨꯄꯤꯁꯦ ꯈꯪꯅꯍꯟꯅꯤꯡꯉꯤ꯫ ꯅꯪꯅ ꯏꯃꯥꯟꯅꯕꯤ ꯔꯣꯖꯤꯗ ꯅꯪꯅ ꯑꯩꯕꯨ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗꯣ ꯅꯪꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯈꯪꯅꯤꯡꯕ ꯀꯨꯏꯔꯕꯅꯦ꯫ ꯅꯪꯒꯤ ꯅꯋꯣꯡ ꯅꯇꯧ, ꯅꯪꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ, ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯁꯛ ꯇꯥꯛꯆꯔꯦ꯫ ꯈꯪꯅꯔꯝꯕ ꯅꯨꯄꯤ ꯑꯃꯕꯨ ꯑꯌꯣꯛꯄꯤꯅꯤ ꯍꯥꯏꯕꯗꯒꯤ ꯐꯣꯟ ꯇꯧꯗꯕ ꯉꯝꯕ, ꯂꯥꯞꯊꯣꯛꯄ ꯉꯝꯕ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯅꯪ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥꯅꯤ꯫ ꯂꯟ-ꯊꯨꯝ ꯇꯝꯕ ꯃꯤꯍꯧꯕ, ꯂꯟ-ꯊꯨꯝꯗ ꯌꯦꯡꯂꯒ ꯅꯨꯡꯁꯤꯕ ꯃꯁꯛ ꯂꯦꯞꯄ ꯅꯨꯄꯥꯅꯤ꯫ ꯅꯪꯒꯨꯝꯕ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯟꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯨꯝ ꯄꯥꯟꯗꯕꯁꯨ ꯂꯦꯟꯖꯒꯦ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ, ꯃꯔꯨꯞ ꯇꯤꯟꯅꯔꯒ ꯃꯔꯨꯞꯄꯨ ꯊꯃꯣꯏ ꯀꯥꯏꯅꯕ ꯁꯤꯟꯒꯗꯕ ꯃꯃꯥꯟꯅꯕꯤꯗꯨꯗꯤ ꯑꯩꯗꯤ ꯅꯠꯇꯦ꯫ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯐꯖꯅ ꯑꯩꯅ ꯈꯪꯉꯤ꯫ ꯅꯪꯒ ꯔꯣꯖꯤꯒ ꯈꯪꯅꯧ ꯇꯤꯟꯅꯧ ꯍꯥꯏꯗꯨꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯅꯪꯅ ꯑꯍꯦꯟꯕ ꯈꯔ ꯄꯥꯝꯕꯒꯤꯗꯃꯛ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄꯅꯦ꯫ ꯅꯪ ꯇꯁꯦꯡꯅꯃꯛ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯥꯅꯦ꯫ ꯃꯦꯒ ꯋꯥ ꯑꯃꯠꯇ ꯈꯨꯝꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯏꯀꯥꯏꯕꯅ ꯍꯦꯟꯈꯤꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯈꯩ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤ꯫ ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯑꯦ, "ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯅꯪꯒꯤ ꯐꯖꯗ꯭ꯔꯕ ꯂꯝꯆꯠ ꯑꯗꯣ ꯁꯦꯝꯗꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯧ꯫ ꯌꯥꯔꯦ, ꯂꯩꯍꯧꯔꯣ, ꯑꯩ ꯆꯠꯂꯒꯦ"꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯤꯌꯥꯗꯣ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈꯤ꯫ ꯃꯦꯒꯗꯣ ꯄ꯭ꯔꯤꯌꯥꯅ ꯏꯀꯥꯏꯕ ꯄꯤꯔꯝꯕ, ꯉꯥꯡꯂꯝꯕ ꯆꯩꯔꯝꯕ ꯀꯌꯥ ꯑꯗꯨꯅ ꯆꯥꯕ ꯊꯛꯄ ꯌꯥꯈꯤꯗꯦ, ꯇꯨꯝꯕ ꯌꯥꯈꯤꯗꯦ, ꯂꯩꯐꯝ ꯈꯪꯈꯤꯗꯦ꯫ ꯃꯆꯤ ꯈꯨꯗꯤꯡ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯪꯂꯒ ꯂꯩꯈꯤ꯫ ꯃꯥꯅ ꯈꯜꯂꯛꯑꯦ, ꯀꯔꯤꯅꯣ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯃꯑꯣꯡ ꯑꯁꯤꯕꯨ? ꯌꯥꯝꯅ ꯂꯥꯜꯂꯕ꯭ꯔꯥ ꯑꯩꯁꯤꯕꯨ? ꯉꯁꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯤꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯏꯀꯥꯏꯕ ꯄꯤꯔꯝꯕ? ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯉꯁꯤꯗꯤ ꯔꯣꯖꯤꯒꯤ ꯃꯥꯡꯗꯁꯨ ꯁꯛ ꯎꯠꯄꯁꯨ ꯉꯝꯂꯔꯣꯏ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ, ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯇꯁꯦꯡꯅꯃꯛ ꯑꯩꯁꯦ ꯃꯔꯟ ꯃꯊꯨꯝꯅ ꯉꯥꯎꯕ ꯅꯨꯄꯥ ꯑꯃꯅꯤ ꯈꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯡꯆꯠ ꯑꯁꯤꯕꯨ ꯀꯔꯝꯅ ꯀꯣꯛꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯦꯒ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕ ꯃꯈꯩ ꯃꯆꯤ ꯃꯆꯤ ꯈꯨꯗꯤꯡ ꯎꯪꯂꯒ ꯐꯝꯂꯒ ꯂꯩ꯫ ꯁꯣꯝꯗꯁꯨ ꯄ꯭ꯔꯤꯌꯥꯅ ꯔꯣꯖꯤꯗ ꯃꯦꯒꯒꯤ ꯐꯠꯇꯕ, ꯃꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯃꯔꯝꯆꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯝꯈꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕꯗ ꯃꯔꯟ ꯃꯊꯨꯝꯗ ꯌꯦꯡꯂꯒ ꯅꯨꯡꯁꯤꯕ ꯀꯌꯥ ꯑꯗꯣ ꯄ꯭ꯔꯤꯌꯥꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯔꯣꯖꯤꯁꯨ ꯃꯦꯒꯒ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯦ, ꯄ꯭ꯔꯤꯌꯥꯁꯨ ꯐꯥꯎꯅꯈꯤꯗ꯭ꯔꯦ꯫ ꯔꯣꯖꯤꯅ ꯃꯦꯒꯕꯨ ꯐꯅ ꯌꯥꯝꯅ ꯐꯅ ꯈꯜꯂꯝꯂꯕꯁꯨ, ꯃꯇꯝ ꯈꯔ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯂꯕꯁꯨ, ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯃꯔꯝꯆꯠ ꯑꯗꯨꯅ ꯃꯍꯥꯛ ꯃꯦꯒꯕꯨ ꯀꯥꯎꯈꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯔꯣꯖꯤꯁꯨ ꯃꯉꯣꯟꯗ ꯅꯨꯄꯥ ꯑꯃꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯄꯣꯁ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯅꯨꯄꯥ ꯑꯗꯨꯗ ꯌꯥꯈꯤ, ꯅꯨꯄꯥ ꯑꯗꯨꯒ ꯀꯣꯏꯅꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯕꯤꯄꯤꯟ ꯀꯧꯏ꯫ ꯊꯥ ꯃꯈꯥꯏ, ꯊꯥ ꯑꯃꯒꯤ ꯆꯥꯡ ꯍꯧꯈ꯭ꯔꯕ ꯐꯥꯎꯕ ꯃꯦꯒ ꯆꯣꯞꯈꯤꯕ ꯏꯀꯥꯏꯕ ꯀꯌꯥ ꯑꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯇꯩ ꯃꯔꯨꯞ ꯃꯤꯇꯥꯅ ꯐꯣꯟ ꯇꯧꯔꯛꯂꯒ ꯀꯔꯤꯒꯤ ꯇꯨꯏꯁꯟ ꯂꯥꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯦꯒ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ ꯍꯥꯏꯗꯨꯅꯗꯤ ꯈꯨꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯥꯛꯀꯦ ꯍꯥꯏꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯁꯨ ꯅꯣꯡꯃ ꯃꯇꯩ ꯃꯔꯨꯞ ꯃꯤꯇꯥꯅ ꯔꯣꯖꯤꯗ ꯐꯣꯟ ꯇꯧꯏ꯫ ꯔꯣꯖꯤ ꯐꯣꯟ ꯄꯥꯏꯔꯛꯑꯦ꯫ ꯃꯥꯗꯤ ꯈꯪꯗꯕꯅ ꯔꯣꯖꯤꯗ ꯑꯁꯨꯝꯅ ꯍꯪꯉꯤ, "ꯔꯣꯖꯤ, ꯅꯪ ꯃꯦꯒꯒ ꯁꯥꯎꯅꯕ꯭ꯔꯥ?
ꯃꯦꯒꯗꯣ ꯑꯩꯈꯣꯏꯗꯁꯨ ꯇꯨꯏꯁꯟ ꯂꯥꯛꯈꯤꯗ꯭ꯔꯦ, ꯌꯨꯝꯗꯒꯤꯁꯨ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯥ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ꯫ ꯔꯣꯖꯤ ꯈꯨꯝꯐꯝ ꯈꯪꯗꯦ, ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯂꯨꯅꯤ? ꯃꯅꯝ ꯃꯔꯨꯃꯤꯇꯥꯅꯗꯤ ꯃꯥꯒ ꯃꯦꯒꯒ ꯈꯪꯅꯔꯤꯕꯣꯏ ꯀꯣꯏꯅꯔꯤꯕꯣꯏ ꯈꯜꯂꯤ꯫ ꯁꯣꯝꯗꯅ ꯃꯦꯒꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯅꯝ ꯃꯔꯨꯃꯤꯇꯥꯅ ꯈꯪꯕ ꯅꯠꯇꯦ꯫ ꯔꯣꯖꯤꯗꯣ ꯋꯥ ꯂꯣꯠꯂꯒ ꯈꯨꯝꯂꯛꯏ, ꯁꯥꯎꯅꯗꯦꯗ, ꯀꯩꯗꯧꯔꯒꯦ ꯏꯅꯝꯃ? ꯃꯅꯝ ꯍꯥꯏꯔꯛꯏ, ꯀꯩꯁꯨꯝ ꯇꯧꯗꯦꯗ, ꯁꯥꯎꯅꯗ꯭ꯔꯗꯤ ꯐꯔꯦ, ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯀꯣꯏꯊꯣꯔꯛꯑꯣ, ꯀꯩꯅꯣꯝꯃ ꯆꯥꯁꯦ꯫ ꯔꯣꯖꯤꯁꯨ ꯌꯥꯝꯅ ꯆꯝꯅ ꯆꯥꯁꯦ ꯍꯥꯏꯗꯨꯅ ꯌꯥꯈꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯔꯣꯖꯤꯗꯣ ꯃꯅꯝ ꯃꯔꯨꯃꯤꯇꯥ ꯍꯣꯏꯗ ꯂꯥꯛꯑꯦ꯫ ꯃꯥ ꯂꯥꯛꯄꯒꯤ ꯌꯦꯟ ꯊꯣꯡꯂꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯔꯛꯄꯗ ꯃꯅꯝ ꯃꯔꯨꯃꯤꯇꯥꯅ ꯃꯦꯒꯗ ꯐꯣꯟ ꯇꯧꯏ, ꯃꯈꯣꯏꯗ ꯉꯥꯏꯍꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏ꯫ ꯃꯦꯒꯗꯣ ꯂꯥꯛꯅꯤꯡꯗ ꯂꯥꯛꯂꯦ꯫ ꯃꯦꯒ ꯆꯪꯂꯛꯏ꯫ ꯔꯣꯖꯤ ꯂꯩꯔꯝꯕꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯉꯛꯏ꯫ ꯃꯅꯝ ꯃꯔꯨꯃꯤꯇꯥꯅꯗꯤ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨ ꯍꯥꯏꯔꯒ ꯃꯅꯝ ꯃꯔꯨꯃꯤꯇꯥꯗꯣ ꯊꯣꯛꯈ꯭ꯔꯦ꯫ ꯔꯣꯖꯤꯁꯨ ꯃꯦꯒꯗ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯃꯦꯒꯁꯨ ꯔꯣꯖꯤꯗ ꯋꯥ ꯑꯃꯇ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ, ꯃꯍꯥꯛꯀꯤ ꯃꯃꯥꯡꯊꯛꯀꯤ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨꯅ꯫ ꯉꯥꯛꯇꯪ ꯂꯩꯔꯒꯗꯤ ꯇꯞꯅ ꯃꯦꯒꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯔꯣꯖꯤ, ꯅꯪꯉꯣꯟꯗ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯔꯣꯖꯤꯗꯣ ꯈꯔ ꯀꯔꯦꯝꯅꯅ ꯈꯨꯝꯂꯛꯏ, ꯂꯥꯟꯕ ꯂꯥꯟꯗꯕ, ꯉꯥꯛꯄꯤꯕ ꯉꯥꯛꯄꯤꯗꯕ, ꯅꯁꯥꯅ ꯇꯧꯖꯕꯅ ꯅꯁꯥꯅ ꯐꯪꯖꯕꯅꯦ꯫ ꯃꯦꯒꯗꯣ ꯈꯨꯝꯐꯝ ꯈꯪꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯈꯤ꯫ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯇꯩꯃꯅꯗꯤ ꯅꯪꯒ ꯑꯩꯒ ꯈꯪꯅꯔꯤꯕꯣꯏ ꯈꯜꯂꯤ, ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ, ꯀꯩꯗꯧꯕꯒꯦ? ꯃꯇꯨꯡꯗꯗꯤ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯃꯨꯛ ꯍꯟꯅꯁꯨ ꯇꯧꯔꯔꯣꯏ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯔꯣꯖꯤꯗꯣ ꯅꯣꯛꯐꯦꯠ ꯇꯧꯏ, ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯗꯣ ꯃꯇꯝ ꯍꯦꯜꯂꯦ, ꯅꯪꯒꯤ ꯃꯔꯝꯗ ꯅꯈꯣꯏꯒꯤ ꯏꯇꯩꯃꯅ ꯋꯥꯔꯤ ꯁꯥꯔꯛꯄ ꯃꯇꯝꯗꯗꯤ ꯅꯪꯁꯦ ꯑꯩꯅ ꯌꯥꯝꯅ ꯐꯅ ꯈꯜꯂꯨꯕꯅꯦ꯫ ꯅꯪꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯤꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯦ꯫ ꯃꯦꯒ ꯋꯥ ꯑꯃꯇ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯍꯥꯏꯔꯤꯉꯩꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯔꯣꯖꯤꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯑꯦ꯫ ꯔꯣꯖꯤ ꯐꯣꯟ ꯄꯥꯏꯈꯠꯂꯦ꯫ ꯐꯣꯟ ꯍꯦꯛ ꯄꯥꯏꯕꯒ ꯔꯣꯖꯤꯅ ꯍꯥꯏ, ꯗꯥ, ꯂꯣꯏꯒꯗꯧꯔꯦ, ꯊꯣꯛꯂꯛꯂꯒꯦ, ꯉꯁꯥꯏ ꯅꯪꯅ ꯊꯤꯜꯂꯝꯕ ꯊꯣꯡꯒꯥꯟꯗꯨꯗ ꯂꯥꯛꯑꯣ꯫ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯒ ꯔꯣꯖꯤꯗꯣ ꯐꯣꯟ ꯊꯝꯈꯤ꯫ ꯃꯥꯅ ꯐꯣꯟ ꯊꯝꯈꯤꯕꯒ ꯃꯦꯒꯅ ꯍꯪꯉꯤ, ꯐꯣꯟ ꯇꯧꯔꯛꯂꯤꯗꯨ ꯀꯅꯥꯅꯣ? ꯔꯣꯖꯤꯗꯣ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ, ꯄꯔꯞ ꯄꯔꯞ ꯊꯣꯛꯈꯤ꯫ ꯃꯦꯒꯁꯨ ꯔꯣꯖꯤꯕꯨ ꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯃꯅꯝ ꯃꯔꯨꯃꯤꯇꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯅꯤꯄꯥ ꯑꯃ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯈꯥꯝꯂꯒ ꯂꯩ꯫ ꯔꯣꯖꯤ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯉꯤ꯫ ꯃꯦꯒꯁꯨ ꯔꯣꯖꯤꯒꯤ ꯇꯨꯡꯗ ꯂꯥꯛꯑꯦ꯫ ꯅꯨꯄꯥꯗꯨꯅ ꯔꯣꯖꯤꯗ ꯍꯪꯉꯦ, ꯃꯥꯗꯤ ꯀꯅꯥꯅꯣ? ꯔꯣꯖꯤꯅ ꯈꯨꯝꯃꯦ, ꯀꯅꯥꯁꯨ ꯅꯠꯇꯦꯗ, ꯑꯩꯈꯣꯏ ꯅꯝꯃꯒꯤ ꯃꯅꯥꯎ ꯅꯨꯄꯥꯅꯦ꯫ ꯔꯣꯖꯤꯅ ꯃꯦꯒꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯗꯥ ꯃꯦꯒꯥ, ꯃꯁꯛ ꯈꯪꯅꯧꯋꯣ, ꯃꯥ ꯑꯩꯒ ꯈꯪꯅꯕꯅꯦ, ꯃꯃꯤꯡꯅ ꯕꯤꯄꯤꯟ ꯀꯧꯕꯅꯦ꯫ ꯉꯁꯤꯒꯤ ꯄꯟꯊꯧꯔꯤꯛꯂꯝꯅ ꯂꯦꯞꯇꯅ ꯁꯥꯟꯅꯖꯔꯛꯂꯤꯕ ꯑꯩꯗꯤ ꯍꯥꯏꯈꯤꯗꯦ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤ ꯇꯥꯕꯤꯔꯒ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ? ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫